ꯀꯥꯞꯄꯩꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯁꯦ ꯍꯥꯠꯄ ꯄꯥꯝꯃꯤꯔꯥ ꯍꯥꯠꯀꯦꯒ ꯅꯣꯡꯃꯩꯗꯨꯅ ꯁꯤꯗ ꯊꯝꯃꯒ ꯍꯥꯠꯂꯣ ꯂꯥꯎ ꯈꯨꯟ ꯉꯥꯛꯄ ꯃꯤ ꯈꯔꯁꯨ ꯐꯥꯍꯟꯈ꯭ꯔꯦ ꯑꯗ ꯏꯔꯥꯡ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯦꯗꯅ ꯑꯃꯨꯛ ꯁ꯭ꯀꯨꯜ ꯀꯥꯍꯟꯕꯤꯗ꯭ꯔꯦ ꯑꯃꯨꯛ ꯁꯥꯇ꯭ꯔ ꯍꯥꯠꯄꯒꯤ ꯚꯥꯏꯔꯦꯜ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯨꯡꯂꯩ ꯍꯦꯛ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯃꯥꯒꯤ ꯂꯪꯂꯥꯟꯁꯤꯡ ꯑꯆꯨꯝꯕꯗꯨ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯅꯤ ꯀꯩꯒꯨꯝꯕ ꯑꯆꯨꯝꯕ ꯃꯇꯝꯗ ꯂꯪꯂꯥꯟꯁꯤꯡꯗꯨ ꯄꯨꯊꯣꯛꯄꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯑꯣꯏꯕ ꯑꯀꯟꯕ ꯏꯍꯧ ꯍꯧꯖꯤꯜꯂꯛꯀꯅꯤ ꯍꯧꯈꯤꯕ ꯖꯨꯂꯥꯏ 6ꯇ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯒ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯃꯐꯝ ꯑꯃꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯐꯥꯔꯒ ꯇꯝꯊꯤꯅ ꯍꯥꯠꯈ꯭ꯔꯕ ꯐꯤꯖꯝ ꯍꯦꯃꯟꯖꯤꯠ ꯆꯍꯤ 10 ꯑꯃꯁꯨꯡ ꯍꯤꯖꯝ ꯂꯤꯟꯊꯣꯏꯉꯥꯝꯕꯤ ꯆꯍꯤ 18 ꯑꯅꯤꯅ ꯍꯤꯡꯂꯤꯉꯩ ꯑꯃꯁꯨꯡ ꯁꯤꯔꯕ ꯃꯇꯨꯡꯒꯤ ꯐꯣꯇꯣꯁꯤꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯆꯠꯂꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯊꯃꯣꯏ ꯁꯣꯛꯅ ꯑꯋꯥꯕ ꯄꯣꯛꯅꯔꯦ ngasi haunaruba tawdana Imphal da leiba government ki higher secondary school singi mahairoi lising kayana makhoi gi school compound ki lambi da thoknaraktuna Hemanjit amasung Linthoingambi hatkibaki mayokta yaning da ba phongdokpagi khongjang jangsinkhrai CC higher secondary school gi khoishaunaraba mahairoi singna lambi da thoktuna we want justice long live Manipur haiba kholaw lauduna CM banglo tamna thomjinaba hotnabada police amadi RAF ki masing yamlaba personal singna sanjen thongda thatuna thamki makata na chathan kide ngahak muknaraba matungda police na tear gas sing amadi mogbom kaptuna mahairoi singbu tan khaina ba hotnaki TG higher secondary school dasu mahairoi nupi macha kayana school gi compound ki lambi da thoktuna CM gi banglo tamna thomjina ba hotnabada police amadi rapid action force RAF na thatuna thamki yamna kana muknaraba matungda police na tear gas cell kya kapsunduna tan khaike Thaudoktuda mahairoi nupi macha kya asok apat nangke Ibotonsna girls higher secondary school dasu masing yamlaba mahairoi nupi macha singna lambi da thoktuna Hemanjit amasung Linthoingambi hatkiba thaudokpu yaningdaba amadi asauba phongdoktuna khongchut ama CM gi banglo tamna we want justice haiba kholaw lauduna lakhi adubu lambi da police na amadi RAF na thatuna thingduna makhata na chathandana ba honake DM University ki compound dasu DM college singi mahairoi singna kuki jo terrorist singi tamthiba mihatpu condemn tawraduna protest tawki ngasi gi mahairoi singi khongjangda police na tear gas cell amadi mogbom kapada mahairoi yankhai mari hena sokpadiki tongan ba hospital singda pukhatuna laikana khrei mahairoi nupi macha singi marakta tear gas cell atamna na chumdring kapsin badagi nupi macha amagi makhong khubomda panduna khara luna sokhe nupi macha amasu khubomda panduna luna soklei Asok pasing Rims, Jenims amadi Ras Medi City da pukhatuna laikanare. Yachangba fawada phangkiba pauki matung ina Ras Medi City da asokpa nifuhumdoi, Rims Hospital da mapan, Jenims da ama, SN Hospital da ani, kona numidang da asokpa kaya amasu pukhalakre, yamdrabada chama hena sokle hari. Magi langlanjin achumadu puthopiyu habani kaigumba atuba matamda langlanjin puthopiyu taragadi akhoi satrasingi oiba akanba ihau hojilakani haidi kaigumba community ki irang asida satra yahonbagi mathau kasu tade aduna government na natagana central government na mani akhoi satrasingi taliba dimanasi atuba matamda yahanbiyo ara akhoi ngasi akhoi hujik sembanglo phau chake tabani da akhoi central state force ka central force kana thingem yam nuaijade akhoi atuma sangido akhoi na chatan ba photo chachare akhoi yam sathina hisa tawge habju nati akhoi yam sam samna release chake habani masida yam sarkara thimi basi yam nuaijade gas ka pai te karigi no khoi ha pa pa mira